mayamgi nungynaba lejariba makhal mathen manipuri channel mayambui koknona khoiromjari ngasisu mayamgi damakta mamanga tahanjakhiba ningam hawdraba thawaigi mihat hariba wari adugi ahom suba aroiba saruktu mayamda khudol tamjari baigana mimichagi yumdagi throklaba matung asumna hairi ai hobildar ekoi hojimak timagi mayamda chachi aduga party tawba numit aduda kana kana lakhi kari kari thokdok thoki haibadu hangunaba tawsi hoi sir adu timagi yumdi ekoi khangdi sir adudi kamai tawni toisiri sir timagi mayumdi khangdi adu kapilgi yumdi khange sir noidi kapilgi yumdi kamai khangdiba noisu magi miro nate da sir kapil haiba nupa dudi ekoi station da toina toina laia sir kaigino mana station da toi laidi sir mi ga punarambagi case nupi da karan tarugi case jam lakrapuni da sir aduna sir mase phadok phajin tawda magi yumse khangobune sir yam phare dudi magi yumda oina chalasi aduga atai jinaba singdo matang matang phaga naba tawsi hoi sir asumna baiga magi team ka punna kapilgi yumda lakhi masigi matung kapilgi yum jawduna kapilgi yumda changakhi matam asida baigana yumsibu kana lege yumsibu kapilgi yum natro asumna kaurubada kapilgi mapa adu thorakhi aduga hari inspector sir aji kari leire yumsi kapilgi yum natro mane sir adudi kapil yumta kokthoro wamta taradaba yajre maga sir asi madi yumda laitrene madi mamanabagi mayumda si chak chanaba chatlene kanagi yumdano mana chak chanaba chakribo si sir nanaugi yumda oire adudi nanaugi address to amta piro ingonda asumna baigana kapilna chak chanaba chatki hariba nanaugi yumgi address adu lokhi masigi matung baiga amadi magi ti madu nanaugi yumda lakhi matamasida nanaugi yum adu da lairamdi baigana karai da chakhi haina nanaugi mamada hangki mamana ngarang dagi yumda hanjalakri haina khumlakhi masigi matung baigana kana kana punki haina hangbada nanaugi mamana kapil hoi hemchandra hoiga pulamgani haina hairakhi masidagi baigana nanaugi mamadagi hemchandragi address amuk lorakhi masigi matung baiga amadi magiti madu hemchandragi mayumda amuk lakle masidasu hemchandra ngarangdagi hanjilakchi haina hairakhi masidagi baigana hemchandragi number adu lorakhi asumna baiga police station da amuk lakle aduga khabada hairi khaba memichagi postmortem report tu aingoda amta piro ai amukta yenge sir magi case tu loisin khrabonina report tu manglam mani da sir karige mangdui ba nate nangna magi case tu lore haisibu kamai loikrino hayeng phawbagi manung da report to aingoda pigadabani madu ngamdraba nang suspend tawgadabani khanglabra asi hairam laga baiga magi kala changi masigi matung constable ama changaga sir hemchandragi number du hojik usoi pokpi ki mafam amada location oire sir adudi hojik mafam aduda ekoi chakadabani quick asumna baiga hemchandragi number aduna location oiriba usoi pokpi da lakhi matamasida makoina dukan amagi manakta bike ama khamba ukhi masida baiga gi team adu changshinduna bike adugi mapu adu kanano haina hangki matamasida nanau adu thorakhi nanauna sir aigine aina purakpane kaidoba yawrage sir masida baigana nangla hemchandra haise nati sir aidi nanaune hemchandragi manabadura au mane sir police station da chadaba tawsi kari marum kino sir oi adudi yawraga khangani ne chalu asumna nanau police na phaki masigi matung nanau bu lokap ta pusenduna ihang pahong tawki Mr. Nanau nang mimicha khangbra sir mimicha aisibu kanano aidi khangdi sir nang khangde ba se
si photo si yung si kanano khangba yung sir si gi nupi si di ai di amuk to udri ngasi na han bane sir kari ha ngasi na han u bane kai na hoi mimi chakra na hali mimi chakra na hakke sir ai di khangdi sir ai di yaw di ngak ta ngai le nang khangak ka da ba ado nang Hemchandra di khangba natro khangdi sir kari namanaba phau khangtraba ha hayo hayo Hemchandra khangbra hai kang Hemchandra khangba nang sir ai tasina khangge di sir oh aduga Hemchandra gi number si nang kamaina parami ba ha de kamaina parami no ba sir ai haije rage sir hojikta nachindu singni ne ha hayo hayo Hemchandra ga kapil ga kai chekre kai lot khre ha mimicha ma di tiamba kana hali ha hayo sir hai je rage sir kapil ga Hemchandra ga di Tripura da chakre sir kai ga no mana Tripura da chali di ha Tripura da lona ga makhoi hingaro kai do no mana Tripura da chali to singayu sir Hemchandra gi mama singthokpa ma leibani makhoi da chatpane sir aduga nangna kamana che thauri ba ha nangna Hemchandra gi number do pare misina kamai tori no ba sir idi Tripura chatpado yawning dre aduna chatla roi na lehobune ada Hemchandra na magi phone se mai yawdre aduna nang pai horo ai badagi magi do aina pai hobune sir aduga ai gi duna mana pukhibane adodi nang makhoi laktri phawba custody asida leiba tabani ne nakoi hom pullaga wari se gyan tagadami nimisa khangdi kaina asumna hairam laga baiga thorak lei aduga Hemchandra amadi Kapil bul lakpa ngaiki asuna matam adu hokre numit adugi numidangda baiga magi sumangda phamduna Kapil amadi Hemchandra bu karamna phasige haina khanki kariyumbada pulisna makhoi bu pharanaba senare haibasi he khangkibada atopa mafamda chenkhrabadi thiba wagani haina su baigana khalli matamasi nungdangi sak chaba tokno matung pung 12 tarabani imungi mi singsu loina tumnakhre baiga su tumnabagi phamung changlurabani adubu tumba yaraktabadagi mapada thoroklaga hamlibani asumna baigana wakan amada manglingai karomdagi no khangdana nupi macha amagi khonjelda sar haina koraki baigana kolei leduna yengi adubu kanamata uri masida baigana kanano ibema nangbo nasakna sasu uri kanano asumna harubada baigagi manakta khara thaptakna horiba dalia pambi adugi manakta nupi amagi saktam ama tapna lepagi mami tarakhi mikubasida hui singna kappa nuksit kanna sitpa horaklei adubu baigadi masada kaisu akiba phawkhidi masida baigana hangai ibema nangbu mimichara hoi mani sar ai mimicha gi thawaine ibema nangi mathau mangam punamak loisellaga sorat phawba loikrabani sorat loikrabadi asiba migi thawai atama asi lariba ka chali hainai nangdi chatrabo hoi chume sar aisu chatlagadabani adubu laman khumningba amadagi ai ngasi phawba lariba ta chatribani aina lariba yawdabagi maramsu leiri sar ngaiko nangna laman khumbada ai chinari sina karigi nakoi butpe na mi hatpada kaimta bera leite kariga ai chinari ba sargi mati yawdragadi aina laman khumba se ngamlaroi sar okay nangna aimodagi pawli mati se karino ai kaidau haibano nangbu hatpa makhoi marigi manungda amadi sikhre limhongba ohum dugi marakta amadi phare ani wali adusu phanaba kanna honari masi nattaba kari mating pamlige sar aina makhoibu hatpa pami amadi aina hatkre ahum wali bado aina hatpa pami sar adudi aiyunda haidasu hatpa yaina aigi mateng thodokna leitine adudi nate nang aigi nongmoise waige hairo asumna baigana mimichagi thawaina hariba wari adu thawa sadaba karemnabagi mong malakpa aduda mimichagi thawai adu khangchau thawlaktuna momit adu i mung ngaksilai aduga baigada chagada bagum jengduna sor chawna holaga akiba saptra ma tawri
Maduda baigadu swai lauraki baigana hairi mimcha aiko wari phajana sasiko nate nang na ingondigi parli mating se ate kari no haiba nangbo sa aina makhoi ahum bu hatpa ngami adubu hojikti amung ngamdre Hemchandraga Kapilgadi Laitin asibagi thawaina sokpa ngamdanaba jantra semaga yansinkhre aduna aina sokpa ngamdre aduna sarna mating amukta pangbiduna makhoigi jantra do lokthokpiyo sar adu oyadi makhoibu aina hatpa irai laina ngamgani o phare memicha makhona yaliba jantra do aina lokthoknaba silage adaluridi makhoi hojik Tripura dagi halaktri aduna makhoi halaga ai lokthoknabado ai silage ko hoi sar makhoi punamak aina hatpa loraga sarna thabak amaga mating panggadaba su leidi sar madudi aina kona hairage ai chelage sar asumna hairamaga mimisa tapna mangkhre mimisa na hek mangkhibaga baigadu koilei leiduna yengi tawriba thodoksi mangum wakhalgum masado ingaw ngawrami masidagi baiga imungda changakle aduga phamungda hipthaduna Hemchandra amadi Kapil karabna phagani makhoigi jantradu karabna lokthokhangani haibasi khanduna laikhre asumna numidang do hokre mathangi ayuk anganbada baiga office ta lakhi aduga lokapta lariba nanawgi manakta changaga hairi nanaw Hemchandra da phone to makhoi laknabra kai yore do hangu se nangi phone kaiginu sir hai makhoi ju phana bari dana to aduga nang police na phare haibase haidokpa yade karigumba hek haidoaba chelhal lagaba se chi uradana sigi nongmaisina kapthatle khamu sir ai tawjage sir asumna nanauna Hemchandra da phone tawki aduga makoina lakadaba pungsing amadi mafam adu loina khangdoki makoina lakadaba pungsing amadi mafam adu khanglabanina baiga gitim ngaiduna laikhi makoina hairapa pumpham aduda Hemchandra amadi Kapil lakhi matamasida baigana nanawu makoigi masak taganaba purakhi adubu nanawdi gari manungda haplaga khara thaptakna thami nanawna takpadagi Hemchandra amadi Kapilgi gari adu khamanki aduga makoi ani su phaduna police station da purakhi aduga makoi ahum tongan ba kara thamduna ihang pawhang tawki baigana Hemchandra da nang mimicha haiche khangbra sir kanano mimicha haibo aidi khangdi sir khangoi ngahak leiraga khangdong kaino sidi ha kaino sibo sir jantra ne laitin changdana ba sibane laitin changdana ba siba ado police changdana ba amtanga siradi nang aina ngasi pharche pharodamido fare do kaigino noina nanaw thanamaga noi khaktang Tripura da chalidi sir aikoi thabak ama chatpane hoine nang thabak tu da nanaw thamami che kaigino haibani ne sir nanaw di chatning de na lehobune sir kari na chinthiba hayo ne asembado hayo ne sir ai haijarage sir ai asembado loi haijarage sir ngasaina saidu chadri da hairadi haroiro hairo asembado loi hayo nangna loi hairaba case ase macha ama pangani natraba pokso ek pansalagane farsi tawraga harkadabani khangaba hoi sir ai asembado haijarage sumdo buni sir aikhoigi isada laitin phataba ama sum koine inabadona sum tawbaduda aikhoi ahiba maiba amada jantra ama semhan sena aikhoi Tripura da leiba magi yumda chananaba tawki adubu ngarang se Kapilgi mapana nakoi police na koi thire haiba paw ma pirakhi arudagi aikoina Tripura da chatlaga adum lord khrasi na haina bane sir masigi matung aikoi Tripura chananaba thorakhi adubu aikhoigi gari du thaw yaramdabadagi nanabu thaw leba chankhibani adubu ma phana koina lakhidi aina chatuna thaw leururaga hanjilla phawbada mahak shlak lakhidi ngaiko nang wari do nanauna nangi phone pukhibagi wari yaude kaigino mana nangi phone pukhidubo sir adudi magi phone du mai loikibadagi gari da charge tawrambane ada aikhoi paw phawnanaba na aigi do pukhankhibani sir gari dudi Kapilgi ne sir masidagi aikoina phone tawbada sumha switch off laikhre
masida kapilna mahak thana masi magi jantra do aikoi no oina pubira asi haibadagi aikoi mabu thana maga aikoi tipura da chatpine sar adubu sar nauna ikhang khang hodana phone toroki hello hemchandra nakoi jantra do chemba lorabo nanao lore adu kaino nangna phone off thami dubo as bai aina thau lei ngai da gari amra thomjilaktana ai hospital da leirore ado hojik pudi kaisu thoidokpa tawdre ado noi so lao jantra do sabal loradi kaino bai na ai khoi di police na kochi thi dudi adu ke di noi pakhalurano ai ga thengnare timbagi misi dugi matang da hangna bagine aina thokpa khumkhrabane ai khoina wakhal lana khalubai ne ado noi lakpadane ai gi saruk to jantra do poro bai porok tadi kaino ne bai fare adudi ai khoi hayeng pung ani makhai do adu da lagani adu ga thengnara siko ai khoi su tipura chatre tipura yaudringai da mi ama thengnabadigi mana loina sinbire mase aphau mai bane bai mana loina khangi ai khoina tawkhiu mayam do aduga ai khoina khalambadu su chume handa khoi thoyu mayam se mimicha ki thawai na oiram le bai ado ai phone thamage ko hayeng thengnarasi asumna phone da wari sana khibane sar asumna hemchandrana mimicha hat khibagi wari punamakpu tamki masigi matung baiga hemchandragi manaktagi thorakle aduga hairai na koi kanano ma jantra ma laiso aduga soda baigabla mojara kaino khara yaro hoi cha asumna hairamaga baiga kapil ke manakta amuk changi hello mr kapil ji sir ji ni nang hojik nangbo kai chaninge chak lambro sir ai lamdre ai hojik chabagi matam oidre ai bu thadok piro ne sir thadokani ado ai wa hange sengna hek khumaba hojimak thadokani sir kari wa hangore ai na khangbo woredi ai loi haire ba mr kapil nangbo mimicha khangbra ha ai khangle sir ai mimicha bu munna khangle ado jayo mimicha karana hali inspector sahab ai asengbadu loi hairage ba ai gi manaba makhoi ahum se asi yam phattaba worene makhoi mimicha bu asi drug pijaraga wantha hale aduga ai gi godown da puraga asi kuri tawre ba aduga mathakta gi asi intharaga hale ai imina uhobane bagapan sakhi aina asi tawunu haire asi makhoi yu yam na ngawre ba aduna aina haiba makhoi tadre aduga sar thaudok to haidu kanu asi haidu ladi aibu makhoi ahumna hat kali hairene ai kiba were aduna sar makhoi na yawe harasu madu thajabirono ai kuisu yawrene aibu thadok lo sar tawrisi yune kaya mana liru wari no ne mana tawkiba singdu loi haidore ne tawrise aduga mamanaba singbuna aranba tahaline oi kapil nang na hairi mayam du ai thajarangmani khanbra asengbu tayo asengbu hayu ne party numit aduda mimicha da drug pijanaba klana plan tawi het hayu sir are ai sire ai haijarage numit aduda tiembana ase mimicha da drug pijanaba ase plan tawre manasu pijabu were masi hoji bago machin si chingdine asengbu nang hayu yadre se adudi se sai khayam chaw se sir masai haiba pulam singdo pujare sir yare ai tholage oi masi mayang kolise makong dege mangak phaw phu asengba do haji phaw phu damni ma kaya mari leibno do ma yenge asumna hayam laga baiga thoraklei aduga jantra du hangdoklami aduga makoina lairakpa moida adu jantra aduda hapchinki aduga hairai nakoi aina horen kapil gi mangakte jaliba jantra si aina tat tawraga lauthorkani nakoi da check tawnaba maduda nakoina yamna haisingna magi jantra do hundokhaga aina hojik semliba manungda moida yawba jantra se masi oina hangdokkanabani khanglabra hoi sir akhoi bab tajare sir lao asumna baigana plan ama tawduna kapil gi manakta changaki kari haire maron sengaba sir ama muhai sum tawle ri sir yare nakoi na naga hemchandraga do sida puro hoi sir asumna custody aduda hana leiramba sifai sing adu thokhankhre aduga baiga gi team ngaktamak lehore masida baigana
Hey Kapil, nakoi jantra sema chali haibase chumra? Sar madu chumle ne. Oh, sigi ngakta yalasira. Asi hairaga baigana patlaw nga thadali aduga magi timda oi masi manungda kari kari yauge to check to asumna hairaga pikhi masida Kapilna are sara asi lising kun piba jantra were asi lagini korigi aigi ngakta ki thadale asi piro asi police na pot lakpa kari were hat tumle sida gaga khongunu chai acho ba yam lai khanga ba asumna baiga ga Kapil ga wari sari ngai da Kapil uhandana jantra adu hundokre aduga mokoina hana sem sakraba manungda moida hapa jantra adu oina hangtoklami matam asida jantra adu dagi moida sing adu laimaida joro joro tarakhi masida baigana oi Kapil nang masi jantra ne dai si manungda number 4 yaro misi si kamai torino sar madu lagi wore madu 4 woidre asi thajaro het number 4 sibu lagi ni kaina tumleo asumna hainari ngai nanau amadi Hemchandra pusilaki o pusilo nakoi makoi gi mangat siriba jantra singse we hangdo aga check to uretana se masigi baya sida su for yaro mi se ai check to asumna baigana haijin duna makoi ahum gi jantra punamak hangdoki aduga manung de yauramba lai changdana ba haplakpa polam sing adu loina manghanki masigi matung baiga thorakle aduga mokoi ahum adusu lehore adubu mokoi ahum gi pulliba thawi sing adu ikom komlami masidagi mokoi numit adugi ahingda police station adudagi na thoraki tawriba punamak baigana loina khangi adubu mimichana mokoi bu hananabagi damak mokoi ahum thadokibani asumna mokoi phanayam sana chelaklaga waiting chat amada mokoi potharami Tanja asida waiting chat adugi manakta hauba u pambi amada murum somba makon ama taraki khonjel adu tabada makhoi ahumdu kibna loire lai changdanraba jantra dasu pulisna manghan khabanina makhoi kibna loinare mastigi nupi amana kana noglai aduga nogliba khonjel adu mimichagi ni haibase makhoi khangki masigi matung makhoi ahumdu mafam adu thadoknaba honarai matam asida u adudagi musin muba matum achouba ama wang launa taraklaga pom launa aimaida tasinki madu urubadagi makhoi ahumdu kanna lauraga mana thokpa chenai masidiki nanauna cheliba adomda mi khara wari sanaraga chatpa uki nanauna prap changchinduna mayam kai chalino asuk thenglaba hingsidabu chaliba mayam adu mamaidi leithorokte aduga hairai ibungo aikoi asi lebak chalibani ne nangsu chalagadabani lao aikoi punna chalasi wahi adu tabda nanau swai lauki aduga chaliba sing adugi makhongdagi makok phawba yingki matamasida ure chaliba mayam sing adu makhong lebak tadana pairaga chatpadu ure masida nanaudu oima hairaga maning handuna amuk maikai amaromda chelaki asumna chelakpada magi tungda mi amana tanarakpagum tawrai masida laithuktuna yenglubada mimicha adu magi hek manakta masadu ina pungtai tairaga lepaga leramki madu urubada nanau khprek khangna lungna taduna tusinki aduga khudu kunduna cheli masida mimicha gi thawai aduna kanna noktuna matungda inari masidagi nanaugi makong adu pairaga soro laktuna chingkhrai asumna chingaklaga amuk thadorai matam asida nanau kanna chelenabo honai adubu chenba ngamdre magi makok adu kanagumba amana pairaga lekhairakpagum tunglomda tapna leithoraki nanaudu yamna kanna lauki aduga mangak ado masa matomta crack cloudna lekhairaga sikhre nakan amaromda Hemchandra yum amada chenchinduna leiri mahakna chenchiliba yum adu kanagi sunate mimichagi yumni numitu mimichagi mamadi magi mapamda chatkibana kanasu leiramde Hemchandrana imung aduda changbada thong adu lolamde masidagi Hemchandra imung aduda leiriba phamung amada changchinduna tuminna hiptharami matamasida mana tumliba phamung adu nipugum tawri mahakna phamung adugi akoibadu koilei leiduna yengi matam aduda mimichagi photo adu lei parek ama siraga
ꯊꯦꯠꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯍꯦꯝꯆꯟꯗ꯭ꯔ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯁꯤ ꯃꯤꯃꯤꯆꯥꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯕꯜꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡꯗ ꯆꯪꯉꯛꯄꯅ ꯈꯤꯇꯪꯗꯤ ꯉꯥꯜꯂꯤ ꯃꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔꯅ ꯍꯧꯒꯠꯂꯒ ꯑꯇꯣꯞꯄꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯈꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯍꯦꯝꯆꯟꯗ꯭ꯔ ꯀꯤꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ ꯃꯇꯝ ꯑꯁꯤꯗ ꯍꯦꯝꯆꯟꯗ꯭ꯔꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯌꯥꯏ ꯊꯦꯒꯥꯡꯗ ꯊꯦꯛꯀꯠꯂꯛꯈꯤ ꯍꯦꯝꯆꯟꯗ꯭ꯔ ꯃꯁꯥꯗꯨ ꯂꯣꯡꯊꯦꯛ ꯊꯦꯛꯄꯗꯨꯗ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯊꯦꯛꯀꯠꯂꯛꯄꯅ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯈꯤ ꯑꯗꯨꯒ ꯃꯌꯥꯗꯒꯤ ꯏ ꯆꯦꯟꯊꯔꯛꯈꯤ ꯍꯦꯝꯆꯟꯗ꯭ꯔ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯀꯟꯅ ꯂꯩꯊꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯂꯥꯈꯠꯇꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯀꯄꯤꯜ ꯃꯥꯗꯤ ꯌꯨꯝ ꯌꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯄꯤꯜ ꯀꯄꯤꯜ ꯍꯥꯏꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯄꯤꯜꯕꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯁꯤꯗ ꯀꯄꯤꯜꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯀꯄꯤꯜꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯄꯤꯜ ꯌꯥꯝꯅ ꯋꯥꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯍꯤꯞꯄꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯤꯟꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯄꯤꯜꯅ ꯎꯕꯗ ꯀꯄꯤꯜ ꯀꯤꯃꯟꯕꯗꯒꯤ ꯐꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯁꯨꯝ ꯇꯥꯔꯛꯏ ꯀꯄꯤꯜ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯂꯝꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯀꯥꯏꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯗ ꯀꯄꯤꯜ ꯀꯤꯕꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯥꯅ ꯍꯦꯛ ꯂꯥꯎꯕꯒ ꯃꯥꯒꯤ ꯃꯐꯥꯏꯒꯟꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯩꯁꯨ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯩ ꯂꯥꯛꯄ ꯑꯗꯨꯗ ꯀꯄꯤꯜꯅ ꯃꯐꯥꯏꯒꯟꯗ ꯌꯦꯡꯂꯨꯕꯗ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯁꯦꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯃꯤ ꯑꯃꯅ ꯈꯪꯌꯥꯟ ꯌꯥꯜꯂꯛꯈꯤ ꯃꯁꯤꯗ ꯀꯄꯤꯜ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤ ꯃꯍꯥꯛꯅ ꯇꯨꯁꯤꯟꯕꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯌꯥ ꯌꯥꯃꯥꯡ ꯇꯦꯛꯈꯤ ꯃꯗꯨꯒꯤ ꯆꯩꯅꯥꯀꯣꯜꯅ ꯃꯍꯥꯛ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯁꯤꯠꯇꯨꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃꯅ ꯄꯥꯏꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯏ ꯀꯄꯤꯜꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯉꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯇꯨꯡꯗ ꯄꯥꯏꯁꯤꯟꯅꯔꯒ ꯂꯩꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯃꯀꯣꯛꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯦꯛꯀꯠꯂꯛꯏ ꯃꯁꯤꯗ ꯀꯄꯤꯜꯗꯨ ꯅꯥꯃꯟꯕꯗꯒꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯂꯩꯊꯠꯂꯛꯈꯤ ꯀꯄꯤꯜ ꯂꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯈꯤ ꯀꯄꯤꯜꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯝꯈꯤ ꯀꯄꯤꯜꯅꯗꯤ ꯃꯥꯕꯨ ꯀꯟꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯄꯤꯜꯒꯤ ꯃꯄꯥꯅ ꯄꯥꯏꯔꯛꯄ ꯌꯨ ꯂꯤꯛꯂꯤ ꯑꯃꯅ ꯀꯄꯤꯜꯒꯤ ꯃꯃꯥꯏꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯀꯄꯤꯜꯒꯤ ꯃꯄꯥꯗꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯀꯄꯤꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗ ꯁꯣꯔꯣ ꯆꯤꯡꯈꯠꯂꯛꯈꯤ ꯃꯁꯤꯗ ꯀꯄꯤꯜꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯀꯄꯤꯜꯒꯤ ꯃꯄꯥꯗꯤ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕꯅ ꯀꯄꯤꯜꯅ ꯍꯥꯏꯕꯗꯨ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯀꯄꯤꯜ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗꯒꯤ ꯃꯥꯒꯤ ꯃꯄꯥꯅ ꯂꯪꯊꯔꯛꯈꯤ ꯑꯁꯨꯝꯅ ꯀꯄꯤꯜꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯅꯥꯎ ꯍꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯄꯤꯜ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯕꯩꯒꯒꯤ ꯃꯃꯪꯗ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯥꯔꯅ ꯄꯥꯡꯕꯤꯕ ꯑꯩꯅ ꯁꯤꯔꯤꯕ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯃꯈꯥꯗ
ꯑꯩꯅ ꯇꯥꯁꯤꯟꯕ ꯖꯒꯥ ꯑꯗꯨꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯈꯨꯠꯀꯤ ꯈꯨꯠꯁꯥ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯄꯣꯠꯂꯣꯏꯕꯤꯌꯨ ꯃꯗꯨ ꯂꯩꯕꯅ ꯑꯩ ꯑꯁꯤ ꯂꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯁꯤꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯨꯏ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯥꯗꯣꯡ ꯈꯔ ꯆꯥꯈꯤ ꯃꯗꯨꯗ ꯂꯦꯝꯍꯧꯕꯅꯦ ꯑꯩꯒꯤ ꯈꯨꯠꯁꯥꯗꯣ ꯃꯗꯨ ꯑꯃꯨꯛꯇ ꯁꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯩꯅ ꯍꯥꯠꯂꯦ ꯑꯩꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯩꯒ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯃꯤꯃꯤꯆꯥꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯕꯩꯒꯅ ꯃꯤꯃꯤꯆꯥꯅ ꯁꯤꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯠꯁꯥ ꯑꯗꯨ ꯊꯤꯈꯤ ꯃꯁꯤꯗꯒꯤ ꯐꯪꯂꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤ ꯕꯩꯒꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ASI ꯈꯥꯕ ꯂꯝꯕꯤꯒꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯇꯇꯥꯅ ꯇꯛꯄꯗꯒꯤ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤ ꯃꯁꯤꯗ ꯕꯩꯒꯅ ꯈꯜꯂꯤ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄ ꯆꯤꯊꯔꯝꯂꯕ ꯈꯥꯕ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯣꯏꯅ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯈꯣꯏꯔꯨꯝꯖꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯁꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ